NGO singla thadharakliba senfam adugi chada yankai siznarabadi mapung phana thabak pangthokpa ngamgani hana Dr. T Mainana phongdokre. Manipur ki chawkha thorangi thabak sing paikhanaba SPA ki senthang makada lupa crore marifugani thoi piraklagani haire. Amadi ngasi anauba chahi lising ani tarataruk haubaga loinana miyamna harau tayamba phongdoknari ngasi chahi hauba numitagi ISTV News Live oina sandokpa hore. Pau Standorong Pizeri NGO Singda Thadhargliba Senfam adugi chada yankai siznarabadi mapung phana thabak pangthokpa ngamgani haina Dr. T Mainana phongdokre wapamasi ngasi Langol Laimanai da pangthokhiba Sasogi Silver Jubilee thoramda mahakna phongdokhibani thoram aduda MLA L Nandakumar amadi Sasogi maruoiba mioi kyasu sargyakhi Sasogi laikhidraba member singbu ikai khumnabu uttuna laikhidraba singi khubam semlaga laishu katuna ikai khumnakhi Sasoda Chauna support Pirakiba retired IGP Yauna Mui Humda Memento Yauna Kudol Pot Piduna Ikai Kunaki. Tauronga Mari Lenana Overdose Management Booklet Amade Calendar Amasu release Tauke. Sasogi General Secretary R.K. Tikena Fungdokibada Organization Asi Lising Amatamapal Marifugi Angan Basarukta Mioi Karakakna Yamna Wana Haudoke. Matamaduda Draki Samasya Laire Haiba Ubadagi Matau Karamna Thegnagadagi Haibagi Pandamda Saso Linkat Kibani Haike Bharat Sarkar ki National Policy Laitringetagi Saso Laire Matamaduda Pokiba Angang Singh Hauzik Mapung Mare Farabanina Makoigi Pibamasi Karida Lairibagi Haibadu Kanadaba Yadre Adubu Laibak Tibadi Bharat Sarkar ki Service Ti Nomonomagi Pixlakli English Singani Kundadi Service Asi Mutkigatra Haibagi Mipaiba Pawi Haike MP Mainana Fongdokibada Sasona Chahi Kungamanga Mai Pakna Thabak Tawbasi Lamdamasi ki Chawthok Chaningaini PPP model Chanarabana Sarkarna Tawba Khudingmakta NGO Singi Chawraba Tawdang Lei NGO Yawdrabadi Thabak Tawba Yadre Adubu NGO Sing Asida Liberty Henkibana Asoiba Kharadi Leitabanate NGO the Thadarakpa Senfam Sing Layer by Layer Leihobadagi Mapung Pana Pangdaba Yawri NGO Singda Thadhargliba Senfam adugi chada yankai siznarabadi mapung phana thabak pangthokpa ngamgani Organization asigi oina project ama mari leinaba singi khutangda thagapirau mai paknaba angamba mating pangi hainasu Dr. Mainana phongdoki mayami torokmanda akoina PPP model akoina puthong matamsidadi NGO sing si rule si asungmatic imminent oilers makoy yawdragadi thabak si akoina ayamba thau tawngandaba se kudam oina ajarabada on level yawna parcolate tawnaba honor ko matamda sarkar gi machinery sing atanadi ngamaktaba ala maramoidana sigumba koi social organization haigadra non government organization sing asin loi tawiba Manipur ki chawkha thorang ki thabak sing paikhatnaba SBA gi senthang makada lupa crore marifugani thoi pitharagani haire Hiram Sidhe report ama Special Plan Assistant SPA ki makhada Manipur ki loisil haudaba thabak sing loisinaba Niti Ayog na State Government da lupa crore marfuni thoi gi sentham pibada ayaba pirakle ngasi ISTV News ga akanana unaba amada Manipur ki Chief Secretary O Nabakishore IS na phongdorokpada Taramari Suva Finance Commission ki makhada SPA ki senfam thadaba letluraba matungda state sarkar ki maikaidagi loisindana lairiba project sing asi loisinbinaba center da kanna taknabadagi one time assistance oina lupa crore marfuni thogi senfam asi pitaraklagani haina Niti Ayog ki maikaidagi ai bacherol oina state government da ngarang tharakre haidi hariba senfam sing asidagi singi district sing da lairiba block kunga taret ki infrastructure semgatpa ukrul gi 100 bedded hospital sariba semgatpa amadi Jennings hospital gi gynae ward semgatpa na chingba singda senfam singasi season nagani haina makhata na phongdorakli hariba 82 crore se koina mani thaja ge na khaliba plan di koigi singi remote oiba anawa block kun tareta madugi infrastructure development koina mase inclusive growth kawi madugi makhada 42 crore sima koi thadagani sinatabada ukhulgi district hospital ama 100 bedded hospital ama sarbisigi pesha su additional pesha darkar oibodo koi hapsin gani aduga Jennings hospital da koi gi patient sing maru aina gynae ward si phajana leitaba
aduna ngasagi angang sing delivery gi purakpa kholokpada floor da leba khopasi nuaiti haibadagi madugi damukta special oina gaini gi ward ama aduga patient party singi waiting set sina sahabagi program su yauri sina tabada accident and trauma center da ikoina 82 crores dagi 50 hadaraga masagi accident thoktar lakwa awa kudak ki oiba casualty gi mapangan si kangkhatna badugumba program su hapaga 82 crores se thajaraga 2016 sile khoi semna badugi program daire 82 crore pini habisi niti ayog tagi khoi se phange sigi matang da ngarang maksu niti ayog ki additional secretary ga yahaka wari sanajare ngasi anauba chahi lising aniga tarataruk hoban numit asibu miyamna harau tayamba phongdoknaduna mafam kayada picnic chenari amaromda ngarangdagi bye bye amadi anauba chahi asida pamdaba thodok thoktanaba police na akanba section tharang lokatuna lakli amaromda lising ani taratarukna lakpaga iroinana ngasi chahi hoban numitagi istv news live oina sandokpa hore masigi matangda ngarang December ki tang 38 da ISTV network ki president secretary amadi news producer coordinator sing executive ki mihut ISTV news ki editor in chief editor sing amadi news ki staff sing yauna pung ahumlom chupna mifam pangthoklaba matungda live oina news asi sandokna bakhongtang lokhalakibani President Secretary amadi news producer yauna managing committee maikaidagi mapung phana live oina news asi sandokpada editor in chief dagi horaga staff khudimakna ningthina cooperation pinaduna mai paknanaba amadi miyamgi seba mapung phana pangthoknaba honaminasi haiba wafam sing phongdoknaki Amaromda staff sing maikaidagi su live oina sandokadoriba news asi soidana mapung phangani haiba achetpa wafam sing thamnaki Paikar Kadoriba Anova Bancha Sigidamak ISTV Network ki President Khamba Salam General Secretary BK Maitai Amadi Producer M Gaurona Chingbana Wafam Kaya Phongdokhi Amaromda tongan bamioi singna Anova Chahi Lakpada Nungai Yaifaba Santi Leba Lamdam Ama Oheningi Haina Masa Masagi Mod Phongdoknarakli pada hana ki loy anu sini tu samina ba hana ki fatwa sing ke adum len gitu ba parja lai bu khudimo nungai phana santi leina khana chana ba thokna adun lai bo chano na hajani nungai to thok thok me am thok ko chu anu chei la ko chi adu man thoning de ai ya phan nungai ba tangdu loi ta pum chi mo hani leba ki ba ko gi praja gi soro ma soro situation je hattaba ko gi pi ngang crime me am to iji ju naba lesan bo era sanu ina haini anu sei la pasida tawdaba nge fa por sanu na haijari section ba gyan taba leibak mara tappa amadi rajniti gi matang da su ingna sikna leiba punamak se santi oiba ama oisin waina mama oibi khoina haijeningi English Singani Taragamanga da Coalition Against Drug and Alcohol Kadana Impal Kaktadanatana Tongan ba District Singda Academic Awareness Kungataruk Public Awareness Campaign Yankai Gataret Pangthoke Drive Campaign Chathaduna Yu Guli Amadi Makal Makha Kayagini Sa Sing Phagatke Leadership Training Program su mafam kayada pangthokre amadi nishaga mari leinaba numit kayagi ningsing thoram pangthokpa loinana masa mau phaba samaj ama ohenaba yausang sports su pangthoki haina kadana thadorpa cherol amana khanglakli Unique Women Empowerment of Kairaugi Chahi Ahum Mapung Pharak Pagaloinana Zati gi Khenaba Thamdana Punna Hingminasi Haiba Thoram Amangasi Lelong Arapati da Pangthokre Thormatuda Manipur Pradesh Trinamool Congress ki Vice President MI Khan amadi Luki member amadi beneficiary Singsu Sargyaki Thoronga Mari Lenana MI Khana Phongdokhibada Nupi gi Sermilon Phaganaba Masung Maromdom Lepcha Bangamlaba Matamda Chaukhatpa Khunai Oigani Anoba Chahina Lakpada Phuruk Kayana Khundariba Manipurda Khenaba Thadoksi Manipur gi Apunbagi Saktam Sagatuna Chaukhatpa Made Santi Leba Lamdam Ohelasi Haike Nupi gi khutta sen thogan daba yadi haina aina masigi uyekse 2012 tagi MI Khana chahi ahum dagi leita nupi phandama yadi ko nupi phatradi angang bharoi imung santi leiroi sen thokradi khabarda maumang gre haise ayam bana di sen thoktabi mangi me mani
Alipur Baptist Church Lakipur na sinduna Pairapul Kasarda literary seminar mapangthokre thormaduda Janta College Kabugans ke Assistant Professor Dr. N.D. Hodamba Manipur Short Story Society ke Vice President Kaisam Vidyapati na chingba Myoy Kayana Sarugyaduna seminar asigi matangda wafam kaya phongthoknaki Jawaharlal Nehru Manipur Dance Academy Imphalna sponsor tawduna ngarang Inunganbi Manipuri Dance Academy Dibong Jiribamna sintuna numit 15 gi oiba Nitya Sankirtan workshop ngarang dagi hawkre Thawramatuda saknairaba myoy kayana sarugyaki Inunganbi Manipuri Dance Academy Jiribam ki Administrative Secretary Chandam Birena phongdokhibada asigumba Manipur gi oiba culture asibu hena chawkhat hanabagi wakhalonda workshop asi pangthokpani haiki Workshop asida pungyay ba mioy nipan amade isay sakpa mioy taragani toy punna mioy kunna sarugyari loinana akang ahesingna sarugyari ba singda takpitan bigadawri Senior Citizen for Society Wangoi chapter ki manung chanba mapok kumon ki thoram numit ngasi Wangoi kaichal dalaiba society asiga office ta pangthokre thoramatuda MLA Olukoi society gi Manipur State Unit ki BP RB Mingting amade Hana Chief Minister oiramba W Nipamacha gi loina be W Maipakpi amade advocate Khaidem Manina chingba myoy kya su sarugyake Tharonggi sarukama oina Wangoi chapter hongdok lamba masung Hana Chief Minister oiramba W Nipamacha gi photo da lai su katunai kai khumnake loinana ahal oiraba myoy singda su khudol pot piki ahal singna amade sanabung ama MLA lukhoina miyamda khusnake MLA lukhoina phongdokibada haujiki matamda ahal oiraba singi wa lawba matam oire Waheng Lekai to Kaksing Lamkai Fauba kilometer Nifuga Mangarom Sangbalambi ase Ministry of Transport Tage Mahakna Taknaduna National Highway Jamaga Kuntra Taret e Haiduna Manipur Gazette Yaure Masigi Detailed Project Report Sabaloiduna Lambi Semba Horagani Doinana Wangoi Kendagi Lambi Sing Sem Naba Ministry na Lupa Crore Taragisen Pampina Naba Ayabalai Haiki Citizen for Society Manipur ki thau puwi ba element sing asi so ba dai ta ma ku ma nge sanction le le ba ni haidana Poire Lemerol Merapai B Apunba Manipur gi General Secretary Oirambi RK Landoni na ngarang masagi anaba amanamaram oiraga thangmaiban lorung pure lekai da leiba mahaki yum da lekhidre mahaki aroiba mathau mangam pangthok tringe ki mamangda ngasi Poire Lemerol gi thongmi singna khuyathong da leiba lupki loisang mamangda puraktuna miyamna lei sukatunai kai khumnaki lei katunai kai khumna bagi luchingbi ima memsaubi amadi atai maroiba kayasu sarugyaki Desamna lamdamasida quality education purakna bakhona bagi changsilakpa khongjanggi manung chana nauria pakhang lakpa desam unit hangdokrai president da sanatomba amade secretary da KH yaitomba khankre hari Haukiba Christmas numita Mau Police Station gi manung chana leiba Senapati district ke Kavanam village tagi chahi mari gatha ani khaktangai ribi nupi macha ama sahi kungama thoirom suraba mahaki mari mata thokpa CH David na nupi oibi ki ikai khumnaba manghalaba matungda hatkiba ki case kamari leinana chenariba David Sajiwa Central Jenda thajin krai Mau police na hiramasigi matangda case ama lokholaba matung forensic expert sing yauna investigation chatharaba matungda David ta IPC Chahum Subna Ani Amade Chahum Gohumbra Taruk Panduna case thakibani Christmas numit ki numidang pung taruk taba matamda thodok adu thoklaba matung khunja singna khanglakpadagi mahakpu pharaga wahang tawba loinana police ta takhe Mau police ki SDPO T Rokina luchingba team amana nupi macha do haukiba December 19 da hatlaga phumduna thamlamba nupi macha adu bulokthokduna postmortem amade forensic test tawduna marik chumba report khangbangam ki hari Anoba chahi lisingani tara tarukna lakpada tongan ba lup kayana media ki mioy singda kihanba bom thamba athingba piba kaya asi tawbiraganu Baumi singna maning makha tamna thabak tawba ngaman biyo haina amjugi president wangkhemcha samjaina phongthorkli tongan ba kulai paiba lup kaya dagi baumi singda henjinna baumi sing mathau da kuthingdina hatkine tupkani haiba thabak kya satharkhiba aduna tana Baumi singi jumda bom
थमजिनबा टेलीफोन कीहनबा कया अमग याम तोइना अखोगी चाथगिबा चाही मो ओइकी अदुना हदक अनोबो चाही असिददि पौमी खुनाइबो याम फ्रीली मसागी मथौ मसक खंगना पांथोकपा अदुगुंबा ngamba ओहेनबियु पाउसेगी थाबकता अखोगी कुलाई पाइबसिंग अदुगा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशनसिंग कयानदसु मखोगी इंटरेस्ट हेनगिदना पाउसेसिंग अखोगी खुथिंजिनबिदना अपन पीबीगनु पाउसेना मनिंग तमना मथौ तोरबो तमदा लेबाग असि जाखोटपा ngамगनि मियांग असिंगबो खोलावदो अखोगी लावबा ngамगनि हाइबसिमा थमजगे अदुना अमुक अपील तौजिनिंगबदि गजमगनसु पाउसेगी माइकैदा अदोंगी नुमैसिंदोन ओनजिन बिरकनु अदोंगी बॉम वखायन बिगेन खनबिगनु पाउसे हाइबसि डेमोक्रेसीगी मरी सुबा अदुगुंबा युम्बीनी हाइबदो खनबिदुना यामना सिंगना मथागी मथौ मथौ खंगना थौ पांथोकनबा होनेबियु NGO सिंगदा थादरग्रिबा सेनफम अदुगी चादा यांखै सिजनरबदि मपुंग फाना थबक पांथोकपा ngamgani हाइना डॉक्टर टी मैनाना फोंदोखरे मणिपुर की चाको थोरांग की थबक सिंग पाखनबा SPA की सेंथंग मखादा लुपा करोड़ मरिफुगनी थोय पिरकलगनी हाइदे अमदे ngasi anauba chahi lisingani tarataro khobag loinana miyamna harau tayamba phongdoknari ngasi chahi hoba numitagi ISTV news live oina sandokpa hore hausi ki oina de ISTV ne pizaba paw matang thalojare miyeng tabiri pasingmom kana khurumjare